Seireng maming Manglan. Ayukta nungthinda numidangda. Ayuk ki wakalda. Nungthil ki wakalda. Numidang ki wakalda. Ho Manglan oning TV pak laba aigi wakal gi laikolda. Aiga nanga thamoi tingna sanaminaba kaya gi matik nungaiba asumna punsida amuktasu yaukidri. Manglan gi nungsibi karamba numittano nangna lakadaba aigi thamoi gi laikol gi thongjinda khutna lamba phangba mafamda aigi tawoina ngangkhiganu aibu thadokpiramganu nangna nagundo utpiramlaga nangna aigi wakhalda aina nangi manglanna kayada thamoisi chauthokchaba athuppa aranba yaudaba imagi macha oihanbiba amukna imung ningthau amukna leibaki ningthau miyam gi damakta thamoi se tingliba nangna aigi wakhalda aina nangi manglanda isingum luraba aigi punsina khutsina sokpada yengkiba khudingda laikon gumna ningthi jariba top topa magundana thalliba nangna lengbiba sanare imagi damakta aina kachaba Manipuri imana penbiba aina nungaina kapchaba ho Manglan o ningthibi mangkhiganu aibu thadokpiramganu nangna nagundo utpiramlaga. Thank you.